ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯑꯆꯧꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧꯕꯨ ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯆꯥꯗ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯁꯨ ꯂꯩꯈꯤ꯫ ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯃꯅ ꯁꯥꯐꯣꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯁꯤꯡꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯁꯤ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯐꯛꯀꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧꯁꯨ ꯃꯅꯥ ꯑꯅꯤꯅ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯔꯦ ꯍꯥꯏꯕ? ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯡꯆꯥꯕꯅꯣ ꯃꯗꯨꯕꯣ? ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯃꯛꯅꯗꯤ ꯎꯖꯗ꯭ꯔꯤ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯕꯗꯗꯤ ꯌꯦꯡꯕꯗ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯕ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏ꯫ ꯃꯥꯅꯕꯨ ꯐꯪꯈ꯭ꯔꯕꯗꯤ ꯁꯥꯕꯨ ꯑꯣꯏꯔꯣ ꯃꯤꯕꯨ ꯑꯣꯏꯔꯣ ꯍꯤꯡꯅ ꯑꯃꯠꯇ ꯊꯅꯝꯗꯦ ꯍꯥꯏ꯫ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯕꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯒ ꯍꯟꯗꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯃꯗꯨꯃꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯪꯖꯗ꯭ꯔꯦ꯫ ꯐꯔꯦ, ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯅꯪꯅ ꯈꯔ ꯈꯪꯍꯜꯂꯨ꯫ ꯑꯩꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯀꯦ꯫ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯊꯥꯡ ꯆꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯔꯨꯔꯦ꯫ ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯝꯕꯩ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯑꯍꯩꯕ ꯃꯥꯏꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯨ ꯃꯥꯏꯕ, ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯤꯌꯦ꯫ ꯏꯅꯤꯡꯊꯧꯗꯣ ꯃꯀꯣꯛ ꯁꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯃꯀꯣꯛ ꯁꯥꯍꯧꯔꯦ ꯍꯥꯏꯕ? ꯃꯍꯥꯛꯅ ꯃꯀꯣꯛ ꯁꯥꯔꯤꯕꯗꯨꯕꯨ ꯂꯩꯄꯥꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯂꯥꯟꯗꯥꯔꯛꯄꯒꯤꯔꯅꯦ? ꯍꯣꯏ ꯏꯄꯨ, ꯊꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ꯫ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯊꯤꯟꯕꯁꯨ ꯁꯒꯣꯜꯗ ꯑꯃꯨꯛ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯆꯠꯁꯤ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯀꯧꯔꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯃꯥꯏꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯐꯝꯐꯝ ꯑꯃꯗ ꯐꯖꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯨ ꯃꯥꯏꯕ, ꯅꯁꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯖꯩ, ꯑꯗꯨꯒ ꯃꯈꯥ ꯇꯥꯗꯨꯅ ꯍꯟꯗꯛ ꯅꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯣꯏꯔꯛꯂꯤꯕ ꯇꯥꯍꯩꯗꯕ ꯄꯥꯎ ꯑꯁꯦ ꯏꯄꯨꯁꯨ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯒꯅꯤ, ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯅꯁꯨꯗꯤ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯗꯣ꯫ ꯏꯄꯨꯅ ꯑꯃꯨꯛꯇ ꯀꯔꯤ ꯀꯔꯝ ꯇꯧꯔꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯦ, ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯁꯤ꯫ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯏꯄꯨ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯥꯛꯁꯤꯟꯕ ꯄꯨꯟꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯑꯔꯦꯝꯕꯗ ꯁꯤꯗꯨꯅ ꯊꯋꯥꯏ ꯊꯥꯗꯨꯅ ꯂꯣꯏꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯁꯨꯝ ꯇꯧꯔꯁꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯅ ꯊꯦꯝꯅ ꯍꯣꯜꯂꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯇꯥꯏꯕꯪꯒꯤ ꯃꯤ ꯑꯃꯁꯨ ꯊꯝꯂꯁꯤ꯫
ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯏ, ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯥꯔꯣ, ꯑꯗꯨꯒ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯠꯂꯨ. ꯂꯩꯄꯥꯛ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯅꯤ, ꯏꯅꯤꯡꯊꯧꯒꯤ ꯂꯣꯏꯂꯝꯅꯤ ꯍꯥꯏꯕꯤꯌꯨ. ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯪꯅ ꯂꯩꯔꯒ ꯆꯥꯅꯤꯡꯕ ꯃꯤ ꯃꯈꯩ ꯅꯅꯤꯡꯇꯝꯅ ꯆꯥꯕ ꯌꯥꯒꯅꯤ. ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯃꯥꯏꯕ ꯑꯍꯜꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯄꯨꯃꯥꯏꯕ, ꯏꯄꯨꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯇꯥꯎ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯂꯩꯕꯥꯛꯅꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯡꯒꯜ ꯁꯛꯇꯤꯗ, ꯃꯊꯧꯅꯥꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯐꯅ ꯍꯦꯜꯂꯤꯗꯣ. ꯑꯩꯅ ꯀꯔꯝꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯍꯤꯡꯆꯥꯕꯕꯨ ꯏꯇꯥꯎꯒꯤꯗ ꯊꯥꯒꯗꯧꯔꯤꯕꯅꯣ? ꯋꯥꯐꯝ ꯑꯁꯦ ꯏꯇꯥꯎ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯈꯪꯂꯛꯂꯕꯗꯤ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩ ꯍꯧꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯀꯅꯤ. ꯃꯥꯏꯕ ꯑꯗꯨꯅ ꯁꯅꯥ ꯅꯤꯡꯊꯧꯅ ꯈꯟꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯣꯟꯅꯔꯦ. ꯆꯤꯟꯍꯥꯏꯗ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯂꯣꯏꯂꯝꯅꯤ, ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯗꯣ. ꯍꯤꯡꯆꯥꯕꯁꯦ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯤ. ꯃꯈꯣꯏꯅꯗꯤ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯒꯅꯤ. ꯑꯣ, ꯅꯁꯨ ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯦ. ꯏꯄꯨꯅ ꯍꯥꯏꯕꯤꯕꯗꯨꯃꯛ ꯍꯦꯛꯇ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯋꯥ ꯑꯁꯤ ꯈꯟꯅꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯅꯧꯊꯍꯜꯂꯦ, ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯀꯧꯔꯝꯃꯤ. ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯂꯩꯔꯦ. ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯂꯩꯔꯦ. ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯍꯤꯡꯆꯥꯕ, ꯅꯪꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯁꯨꯝ ꯆꯥꯊꯣꯛꯂꯕꯗꯤ ꯌꯥꯔꯔꯣꯏ. ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯇꯥꯛꯄꯤꯒꯦ. ꯃꯐꯝ ꯑꯃꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ. ꯃꯐꯝ ꯑꯗꯣ ꯑꯆꯧꯕ ꯂꯩꯄꯥꯛ ꯑꯃꯅꯤ. ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯀꯌꯥ ꯑꯃ ꯂꯩ. ꯂꯩꯄꯥꯛ ꯑꯗꯣ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯣꯏꯂꯝꯅꯤ. ꯅꯪꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯤꯁꯤꯡꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯂꯧꯗꯨꯅ ꯂꯣꯏꯅ ꯆꯥꯕ ꯌꯥꯒꯅꯤ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩ. ꯃꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕ, ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯄꯥꯝꯃꯤ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯤꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯈꯤꯒꯦ. ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ. ꯑꯣ, ꯍꯣꯏ, ꯑꯩ ꯌꯥꯔꯒꯦ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯤꯟꯅꯗ꯭ꯔꯤꯉꯩꯗ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯕ ꯇꯥꯏ. ꯅꯪꯅ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯅꯤ. ꯍꯤꯡꯆꯥꯕꯗꯨ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ. ꯌꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ. ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯄꯥꯛ ꯋꯥꯡꯃ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧꯅ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯑꯁꯨꯝꯅ ꯋꯥꯔꯣꯜ ꯈꯔ ꯏꯔꯦ. ꯏꯇꯥꯎ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕ, ꯅꯇꯥꯎ ꯃꯨꯡꯌꯥꯝꯕ ꯑꯩꯒꯤ ꯂꯩꯄꯥꯛꯇ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯦ. ꯍꯤꯡꯆꯥꯕ ꯑꯗꯨꯕꯨꯁꯨ ꯂꯥꯛꯁꯤꯟꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯏꯇꯥꯎꯕꯨ ꯑꯩꯒꯤ ꯂꯣꯏꯂꯝꯅꯤ ꯍꯥꯏꯖꯟꯗꯨꯅ ꯊꯥꯈꯤꯕꯅꯤ. ꯏꯇꯥꯎꯅ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯌꯨ. ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯨꯄꯥ ꯑꯣꯏꯔꯦ ꯏꯆꯥꯅꯨꯄꯤ ꯄꯤꯒꯅꯤ, ꯅꯨꯄꯤ ꯑꯣꯏꯔꯦ ꯂꯟ ꯊꯨꯝ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯑꯁꯨꯝꯅ ꯏꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯇꯧꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯊꯥꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯂꯩꯄꯥꯛꯇꯅꯤ. ꯄꯥꯠ ꯃꯄꯥꯜꯗ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯍꯤ ꯇꯣꯡꯗꯨꯅ ꯀꯥꯈꯠꯂꯛꯏ. ꯍꯤꯔꯨꯕꯥꯛꯇꯒꯤ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯍꯤ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ. ꯃꯗꯨꯕꯨ ꯎꯔꯒ ꯉꯥꯃꯤ ꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯅ ꯈꯜꯂꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ? ꯑꯁꯨꯛ ꯐꯤꯡꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯆꯦꯜꯂꯤꯕꯁꯤꯕꯨ? ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯗꯤ ꯃꯥꯟꯗꯦꯗ. ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ.
ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯈꯔꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯥꯗ ꯄꯥꯠ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯅꯤꯅ ꯀꯔꯝꯅꯅꯣ? ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯈꯔ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯣ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯁꯣꯏꯗꯅ ꯊꯣꯛꯄ ꯇꯥꯏ꯫ ꯑꯗꯨꯅ ꯊꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯈꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯔꯨꯕꯥꯛꯇꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯂꯩꯄꯥꯛ ꯋꯥꯡꯃꯗꯒꯤ ꯃꯇꯥꯎ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯔꯕꯗ ꯃꯍꯥꯛꯁꯨ ꯈꯪꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯟꯃꯤꯁꯥ, ꯆꯦꯛꯁꯤꯟꯅ ꯂꯩꯅꯔꯣ꯫ ꯄꯥꯠꯇ ꯍꯤꯡꯆꯥꯕ ꯃꯤ ꯆꯥꯕ ꯑꯃ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯃꯥꯏꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯒ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯠ ꯃꯄꯥꯜꯗ ꯑꯆꯧꯕ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯆꯔꯩ ꯐꯤꯅ 7ꯂꯛ ꯌꯦꯠꯂꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯁꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡ ꯑꯃ, ꯇꯥ ꯑꯃꯒ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯥꯠꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯃꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯠ ꯃꯄꯥꯜ ꯇꯝꯅ ꯆꯠꯇꯨꯅ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯉꯧꯕ ꯆꯔꯩ ꯐꯤꯅ 7ꯂꯛ ꯌꯦꯠꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯠꯅ ꯂꯥꯏ ꯈꯨꯔꯨꯝꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯩꯄꯥꯛ ꯑꯁꯤꯗ ꯌꯧꯔꯛꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯆꯥꯒꯅꯤ, ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯀꯗꯥꯏꯗ ꯃꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯤ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗꯅꯤ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯏꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒꯅ ꯇꯧꯈꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡꯁꯥꯡ ꯑꯃꯒ ꯇꯥ ꯑꯃꯒ ꯊꯣꯔꯛꯂꯦ꯫ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯉꯥ ꯐꯥꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯌꯣꯛꯄ ꯃꯆꯥꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯅꯤ꯫ ꯉꯁꯤꯁꯨ ꯉꯥ ꯐꯥꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯄꯥꯠꯇ ꯆꯠꯀꯗꯧꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯍꯣꯏ ꯏꯃꯥ, ꯆꯠꯂꯨꯒꯗꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯎꯕ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯥꯏ꯫ ꯑꯗꯨ ꯇꯥꯔꯒꯗꯧꯔꯒꯦ? ꯍꯩ, ꯃꯤ ꯑꯃꯠꯇꯅ ꯃꯄꯥꯟꯗ ꯊꯣꯛꯅꯗ꯭ꯔꯕꯁꯤꯗ ꯅꯪꯅ ꯀꯔꯝꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯍꯤꯡꯆꯥꯕꯗꯨꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯥꯒꯨꯝꯕꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯆꯥ ꯅꯠꯇꯦꯗ꯫ ꯀꯥꯟꯅꯗꯦ ꯏꯃꯥ, ꯐꯖꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯅꯆꯥ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯀꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯗꯣ ꯂꯦꯞꯈꯣ ꯀꯩꯗꯧꯕꯒꯦ? ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯇꯕꯅ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯏꯃꯥꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯗꯕ ꯃꯈꯩ ꯄꯥꯏꯈꯣꯝꯕꯗꯨ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯃꯄꯥꯜꯗ ꯌꯧꯔꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯦ꯫ ꯉꯔꯥꯡ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯍꯤꯡꯆꯥꯕꯗꯨꯕꯨ ꯀꯥꯏꯗ ꯂꯩꯕꯖꯥꯠꯅꯣ? ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯣꯏꯔꯞꯅ ꯊꯥꯡ ꯑꯃꯒ ꯇꯥ ꯑꯃꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯊꯥꯡꯒ ꯇꯥꯒꯅꯤꯅ ꯀꯅꯥꯅ ꯊꯝꯂꯝꯂꯤꯕꯖꯥꯠꯅꯣ? ꯐꯅꯗꯨꯝ ꯐꯔꯦꯗ, ꯑꯩꯒꯤ ꯊꯥꯡ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ, ꯑꯩꯒꯤ ꯍꯦꯛꯇ ꯑꯣꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯊꯥꯡꯒ ꯇꯥꯒꯗꯨ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯤꯔꯨꯕꯥꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ꯫
ꯃꯍꯥꯛꯁꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯄꯥꯠ ꯃꯌꯥꯏ ꯇꯝꯅ ꯍꯣꯟꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯑꯔꯩꯕ ꯃꯤꯈꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯜ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯤꯡꯆꯥꯕꯅ ꯇꯥꯟꯅꯔꯛꯂꯦ! ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯂꯥꯛꯄ ꯍꯤꯡꯆꯥꯕꯗꯨꯅ ꯂꯩꯄꯥꯛꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ!" ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯄꯥꯠ ꯃꯄꯥꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯠꯂꯨ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯥꯡ ꯑꯃꯒ ꯇꯥ ꯑꯃꯒ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯨꯅ ꯂꯥꯛꯎ." ꯋꯥꯐꯝ ꯑꯁꯤꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯑꯅꯤꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯡ ꯇꯥ ꯍꯥꯏꯔꯤꯕꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯊꯥꯡ ꯇꯥ ꯑꯗꯨꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇꯦꯅꯦ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯂꯩꯕꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯀꯗꯣꯝꯗꯕꯨ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯅꯦ." ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯂꯞꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯤ ꯈꯔ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ "ꯏꯇꯥꯎ, ꯑꯥꯗ ꯍꯤꯡꯆꯥꯕꯁꯤꯅ ꯃꯤ ꯐꯥꯒꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯨꯅ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯪꯒꯠꯂꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯥ ꯎꯖꯥꯎ ꯃꯈꯣꯡꯗꯗꯤ ꯀꯔꯤꯁꯨ ꯂꯩꯍꯧꯗꯦ꯫ ꯀꯩꯝꯇ ꯂꯩꯕ ꯊꯦꯡꯅꯔꯛꯇꯦ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯊꯥꯡꯒ ꯇꯥꯒ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯍꯥꯏꯕ? ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯈꯣꯏꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯕꯣ?" "ꯑꯁꯦꯡꯕꯅꯤ ꯅꯤꯡꯊꯧ." ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯕꯨ ꯊꯨꯅ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ "ꯏꯄꯨ, ꯏꯄꯨ, ꯏꯄꯨꯅ ꯉꯔꯥꯡ ꯈꯨꯔꯨꯝꯈꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡ ꯑꯃꯗꯤ ꯇꯥ ꯑꯗꯣ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯤꯈꯤꯕꯗꯥꯏꯅꯦ?" "ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯊꯥꯡꯒ ꯇꯥꯒꯗꯤ ꯂꯥꯏꯔꯗꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ?" "ꯑꯦ, ꯑꯁꯦꯡꯕꯔꯅꯦ ꯋꯥꯐꯝ ꯑꯗꯨꯕꯣ? ꯂꯥꯟꯒꯅꯤꯕꯨ ꯃꯗꯨ꯫ ꯀꯔꯝꯅ? ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ ꯃꯗꯨ, ꯁꯣꯏꯐꯗꯅ ꯇꯦꯟꯕꯥꯡꯒꯅꯤ꯫ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡ ꯑꯃꯗꯤ ꯇꯥ ꯑꯅꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯝꯒꯅꯤ꯫ ꯃꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯅꯗꯨꯅ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ." "ꯑꯗꯨꯗꯤ ꯏꯄꯨ, ꯍꯤꯡꯆꯥꯕꯗꯨꯅꯒ ꯄꯥꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ?" "ꯃꯗꯨꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯈꯨꯠꯁꯨ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯃꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯗꯨꯅ ꯆꯥꯔꯛꯄ ꯑꯁꯤꯗ ꯐꯅꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯄꯥꯈꯠꯄ ꯀꯌా ꯐꯥꯎꯅꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯔꯝꯃꯤ꯫ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯗꯨꯅ ꯄꯥꯠ ꯃꯄꯥꯜ ꯇꯝꯅ ꯍꯤ ꯑꯃꯨꯛ ꯍꯣꯜꯂꯛꯏ꯫ ꯍꯤ ꯑꯗꯨꯗꯒꯤ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯐꯨꯛ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯨꯟꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯨꯟꯈꯤꯕꯗ ꯃꯁꯥꯗ ꯌꯥꯟꯁꯤꯜꯂꯛꯂꯕꯗꯤ ꯈꯟꯗꯨꯅ ꯍꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯥ ꯑꯗꯨ ꯃꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯇꯥ ꯃꯆꯤꯜ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯆꯥꯏꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯅ ꯅꯨꯄꯥ ꯑꯗꯨꯕు ꯐꯥꯔꯒ ꯆꯥꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯕు ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯅ ꯀꯟꯅ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯆꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯆꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕ ꯑꯁꯤꯒꯤ ꯄꯥꯎ ꯑꯗꯨ ꯃꯤꯌꯥꯝꯅ ꯇꯥꯔꯗꯨꯅ ꯄꯥꯠ ꯃꯄꯥꯜ ꯑꯁꯤꯗ ꯇꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯈꯠꯅꯕꯅ ꯍꯤꯡꯆꯥꯕꯗꯨꯁꯨ ꯃꯁꯥ ꯋꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯁꯨ ꯃꯁꯥ ꯋꯥꯔꯛꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯉꯝꯗꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯈꯣꯝꯕꯗꯨ ꯃꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨꯒꯤ ꯃꯆꯤꯜꯅ ꯍꯤꯡꯆꯥꯕꯗꯨ ꯇꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯈꯨꯠꯐꯝꯅ ꯈꯖꯤꯛ ꯊꯨꯕ ꯍꯦꯟꯈꯤꯕꯅ ꯇꯥ ꯃꯆꯤꯜ ꯑꯗꯨꯅ ꯍꯥꯟꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯌꯨꯡꯁꯤꯟꯈꯤꯕ ꯍꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯁꯨ ꯊꯥꯗꯔꯛꯂꯦ꯫ ꯃꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯑꯣꯛꯏ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯠꯂꯕ ꯑꯗꯨꯗ ꯄꯥꯠ ꯃꯄꯥꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯛꯂꯝꯃꯤ꯫
ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯥꯠꯂꯕꯗ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯔꯦ꯫ ꯍꯤꯡꯆꯥꯕꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯛ ꯊꯧꯅꯥ ꯐꯕ, ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯅꯤ꯫ ꯑꯁꯨꯛ ꯄꯥꯡꯒꯜ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯕꯒꯤ ꯅꯉꯣꯟꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯑꯩꯅ ꯄꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯩ ꯍꯧꯗꯨꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯃꯣꯡꯌꯥꯝꯕꯗꯨ ꯃꯅꯥꯏ ꯃꯁꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯥꯎ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯂꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯃꯇꯥꯎꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯣꯡꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, "ꯃꯄꯥꯡꯒꯜ ꯀꯟꯕ, ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯏꯗꯥꯎꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯑꯊꯧꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯏꯅ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯦꯗꯣ꯫ ꯀꯗꯥꯏ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥꯗꯣ"꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯃꯅꯥꯏ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯃ ꯁꯒꯣꯜ ꯊꯧꯗꯨꯅ ꯉꯔꯥꯡꯒꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯨꯅ ꯀꯧꯔꯨꯆꯣ"꯫ ꯁꯒꯣꯜ ꯇꯣꯡꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯇꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯀꯧꯔꯨꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯅꯤꯡꯊꯧꯅ ꯀꯧꯔꯕꯗ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯅꯤꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯉꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ "ꯏꯅꯤꯡꯊꯧ ꯁꯅꯥꯅꯤ, ꯅꯅꯥꯏ ꯂꯥꯏꯔꯕꯅ ꯈꯨꯔꯨꯝꯖꯔꯤ"꯫ ꯅꯤꯡꯊꯧ ꯃꯣꯡꯌꯥꯝꯕꯅ, "ꯅꯪꯂꯥ ꯑꯊꯧꯕ ꯃꯤꯁꯛ ꯍꯤꯡꯆꯥꯕꯕꯨ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕꯗꯣ"? "ꯅꯅꯥꯏ ꯑꯩ ꯏꯁꯥꯃꯛꯅꯤ"꯫ "ꯀꯗꯥꯏ ꯂꯥꯛꯑꯣ, ꯅꯤꯡꯊꯧ ꯑꯩꯒ ꯑꯃꯨꯛꯇ ꯂꯦꯡꯒꯣꯟꯅꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯃꯣꯡꯌꯥꯝꯕꯒ ꯄꯥꯏꯈꯣꯝꯕꯒ ꯂꯦꯡꯒꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯉꯣꯟꯗ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯒꯅꯤ"꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯅꯪꯕు ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯆꯧꯕ ꯐꯝꯊꯣꯜ ꯑꯃ ꯄꯤꯔꯒꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯕꯤꯔꯦ꯫ ꯃꯗꯨꯕꯨ ꯄꯨꯔꯒ ꯄꯥꯏꯈꯣꯝꯕ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯋꯥꯡꯃꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯔꯗꯨꯅ ꯃꯤꯌꯥꯝ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒ ꯂꯨꯍꯣꯡꯂꯦ꯫ ꯃꯖꯥꯏꯕꯦꯝꯃꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯥꯏꯔꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯐꯖꯅ ꯁꯦꯝꯖꯤꯜꯂꯦ꯫ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯍꯥꯛꯀ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤꯇꯣꯟ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯍꯝ ꯍꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯇꯣꯟ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯛ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯗꯕ ꯑꯃꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯁꯥ ꯉꯥꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨꯏ ꯍꯧꯗꯣꯡꯒ ꯂꯩꯕ ꯑꯁꯤ ꯍꯨꯏ ꯑꯗꯨ ꯏ ꯊꯣꯛꯇꯨꯅ ꯍꯦꯛꯇ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥ ꯃꯅꯥꯛꯇ ꯂꯩꯔꯒꯅ ꯉꯥ ꯑꯗꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯥꯖꯠ ꯑꯁꯤꯕꯣ? ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯑꯇꯩ ꯑꯉꯥꯡꯅ ꯇꯧꯕ ꯑꯃꯠꯇ ꯎꯗꯦ꯫ ꯑꯉꯥꯡ ꯑꯃꯠꯇꯒ ꯃꯥꯟꯅꯗꯦ"꯫ "ꯑꯩꯁꯨ ꯈꯪꯗꯦ, ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯁꯦ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ, ꯍꯦꯛꯇ ꯍꯨꯏ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥ ꯉꯥꯗꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯃꯃꯤꯠ ꯃꯅꯥ ꯑꯁꯤꯁꯨ ꯏꯌꯨꯡ ꯌꯨꯡꯂꯗꯅ, ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯁꯤꯁꯨ ꯈꯣꯠꯄ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯦꯛꯇ ꯐꯝꯂꯝꯕ ꯃꯐꯝꯁꯨ ꯂꯩꯕꯥꯛ ꯍꯦꯛꯇ ꯀꯥꯏ, ꯃꯐꯤ ꯁꯦꯠꯂꯦ ꯍꯦꯛꯇ ꯁꯦꯒꯥꯏ, ꯑꯗꯨꯒ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯑꯁꯤꯁꯨ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ꯫ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯥꯏꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯇꯣꯟꯗꯨ ꯃꯔꯣꯜ ꯊꯣꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯄꯥꯔꯤꯇꯣꯟ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ"꯫ "ꯍꯩꯃꯥ, ꯂꯩꯕ ꯎꯗꯦꯅꯦꯍꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄा ꯄꯥꯔꯤꯇꯣꯟꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯧꯗꯣꯡ ꯑꯃꯕꯨ ꯍꯥꯠꯂꯒ ꯁꯥꯗꯨꯝ ꯑꯗꯨ ꯐꯛ ꯐꯛꯇꯨꯅ ꯆꯥꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫
Madubu ubada Sanaraydi masa adu hainadabana loire. Machanupagi manakta changsinduna hairei. Imagi bungo, nangna tawriba mataw asibu karino. Haudong adubu adumna hatuna chaba hongnabro. Nakudna sado, ingakta ngairi. Imana chak loiramlabani, charurasi lao. Parito na khumlai. Ima, aidi haudong se oina charagi. Se, sine hena hawiba. Hey, taw hairibra nangna tawriba duba. Mina ukraga nangse, hingchabani haiduna hainakranine nangbo. Mani, aidi hingchabani. Hingchaba oibaini, haudong halaga chaise. Masigi angangse, kayadanu yengwani he. Lamse onthokna helida. Ase hairaga makhubaga duna machanupagi managana duda damdam phuthai. Paritondu mamana adumna phurakpa duda maya aduna onsinduna mamagi makhuda duda chi. Ayo, mayanaga chiktana tawini he. Hingakta thokdene. Masigi angangse phai phai. Tapada haidoglaga phongi khangi nang. Machagi asigumba mawong matawasi paikhomba amadi Sanarayna yamna toina thengnarami. Nachanupagi mawong matawasi mi atopana ukhrabadi. Hingchaya itambani haiduna soidana hainarakani. Aduna aiso ichanupabu mapal thokhandaba makhai imung asida phajanduna thambani. Adubo mahakpu phajale haibagi tu aingonda khujina khotpagi mayana chikpagi dakpham mayam ase yengo. Tasengna machanupa adugi yakhuna madi khujin mamina Sanaraygi hakchang adu pak sankre. Madubu uraga paikhombadi yamna nungai jaramde. Aikoi asumna sumlesinbadi khak chumloi. Ichanupabu layengdaba khak yaroi. Hoi phare hayeng ase ipam lebakta chase. Mafam aduda laitin khurumba haiba misak ama lei. Mangonda yenghalase. Makoi anido sumna hainare mathangi numitni. Sanarayna imungda changlaktuna machanupabu kaurai. Imagi bungo ngasidine nang babaga imagi ipamda punna chalusi pirol phajaba setoini loisiloko. Machanupabu mugengi machanupa aduna thangama paiduna karinoma machet khaktuna leiriba adubu urame. Pariton nangna pairiba dubu karigino haima karino mi nangna kakliba duba. Machanupa paritona yamna akiba khonpham amada khumlai. Ima mi janinge mi biyo. Machagi wahai asida Sanaraydi swai laukiba khanghaude. Hai palhaidaba wangakta ngangladana. Kadaino thangdu piro. Angangna thang pairaga songnanabani. Piroi mi biyo. Haigano hairaga adum haini hemase. Nahak thak ima ase siningba haibadu yorabani. Sasapiro thangdu piro. Ase hairaga machanupagi manaktamna changsenduna machanupana pairiba thangadubo launanaba hotnai. Matang asida mapandagi paikhombasu imungda changlai. Imungda hek changlakpaga ure mamit aduna machanupana makhuta pairiba thangaduna mamagi mabukta thinkibado. Paikhomba swai laukre. Hey, nangna tawribudu karino? Nangbu pokliba namabu thangna thingduna halaba. Machanupa paritona mu hairei. Nangsu hatkani. Ase hairaga mamagi mabukta thilliba thangadubu satoi. Aduga makhuta paiduna thinnanaba honarei. Maduda paikhomba asawbagi mayaina machanupana pairiba thangadubu munnanaba honai. Angang aduda thangadubu thinnanaba honai. Matawasi adungai pat mapalda paikhomba hingchaba aduga mayoknakiba mataw adugumnani. Machanupagi hingchaya itambagi mawong amadi mabu hekpokpa mamabu thangna thinduna hatpagi wakhal aduda machanupana pairiba thangadubu munduna machabu thangaduna thinduna hatoi. Asumna tawrabada paikhomba masa adu phunkatkre. Phunkatkhiba aduna kokta yaukhiduna angawa haibadu oikre. Angawa misakama oiduna leira khulakta kuichatchatuna leikhirami.